Youth of Manipur gi thomi ahum ngamba atopa ming rambo Vishal Tekcham amadi Robinson Maisnam atuba matamda condition amada yaudana thadorakadabani haiba demanda Langthaba Kunja mayai leikai meira paibi amadi phajin khiba naha au madugi imung manungna Langthaba Kunja bazarda wakan mifam sathakre wakan mifam aduda saru yakiba meira paibi amana hai Youth of Manipur gi thomi ahum phajin khiba du atuba matamda thadora u haina mama oibi singna kongjang changsilabasu lengang na ngasi fauba mapoi ahum thadoraktri angang sing adu station amadagi station amada hongtuna leibana angang singi mathakta tongan ba ekaya pansilamgadra haibagi mipaiba poklei angang ahum asi thadok loidaba oirabadi mama singbusu phajinbiro karigumba lengang na angang ahum asi atuba matamda thadoraktrabadi ngasi mama oibi singna wakan mipam phamduna changsiliba kongjang asi makha chathakigani haina mana makha taki Station lamada hongdok hongjin tawduna leire karigumba makhoida tongan ba ek mayam palakadra haibagi singnaba singsu mama oibe khoigi thamoida yamna nungnangba haibagi phongdok pangamdaba awabana singma mayam punamangnai khoje phumjinduna tawpham khangdana leire asigumlaba siraba tanja sida mama oibe singasina isa singasubu thadok piaktaba taragadi ngasi phamliba aikoigi isam samlaba mai phamiramase sada thakdana ahing nungsen kang tumit marakta adum sathajagigani loina na isa singasubu karigumba thadok piaktaba taragadi yumda leibiriba mama leijariba mama khoibusu phabiro